Ngasi numidang wairang phongkiba kangleipa mairagi pause degi marueba pau khara khangasaraka miyamda khudo tamjige Paraside rule na Manipurgi law and order ngakpa ngamdrei Home Minister moral ground da kari taufam thoi sapa masaja dumane PR manungda mitop khandoktana delimitation gi wafam lakliba se lamdam se gi yelomi sing muthanabagi achauba lalong ama chatharakpane masima kuki sing aroma game plan da India government na thabak to onthorakpane Manipur da chaliba sahi lising aniga sumna kunga mangagi February 13 degi Thamkiba Paraside rule tha ani pharakadoroba asuda Manipurgi law and order ngakpa ngamdrei sahi ani phaning sit national highway sing the free moment lehanba ngamdrei Union Home Minister Amisana March Nepaligi hauna highway sing free moment yahalagani hani lauthokiba fail oide haina Federation of Home gi President Sapam Chajadumani na khuyek pidina press thadorakpa serol amana haide serol asina hai elege emergency na thaupuri ba haibade ZRA gi President Myanmar gi former member of parliament Thanglian Pau amade Myanmar original oideba PS Hawke President of KNO ga taunariba su asi India government na foreign refugees singbu saugatana su handopagi wafam osinatana leire law and order nga pangamdraba Union Home Minister Amisa moral ground of ham thadok loi harudabagi maram leite haide Seoul asina hai kuki singna matam kaltena nongmai kaplak palep kharaga peace leide haiba yabra PR na tampatagi khulai kaya khongbai khrei kaya ama surrender tawgrei aduga singna kuki singna makhoi khulai thadok loi haina phong na hairakpada PR ge law and order kadom da chatkrei karigi da makhoi gi mathakte action lokhatri bano PR ge law and order asi tampakta mak chalaiba singdana fail oiraba law and order oire PR na illegal emergent poppy plantation and drug business deforestation illegal encroachment in reserve forest areas territory integrity ki issue singna theiraga peace and solution purakpa yaroi PR manungda mitop khandoktuna delimitation gi wafam lakliba se lamdam se gi yelomi sing muthanabagi achauba lalong ama chatharakpane masima kuki sing gi aromba game plan da India government na thabak to ontharakpane kuki gi demand da CM sindokpa tampakta afos pa 1958 thamjinba sumai pakrei tampaki mafam taruk sing da afos pa thamjingkrei masi khangna aikhoina thengnaba mathau tai mapangang kallaba India government na Manipur da law and order nga pangamdrabade India government na atopa leibaki mating lobana fare haide Zerol asina hai amaram da leibak paigani haina sem saliba MLA singna hauju oidiba wathok singi amade tungda oirakadaba afafata amata phongdoktana sarakar pairaga thabak torokani hajuna khongrau niklaga leiba adude miyamgi thajaba watkani MLA singlamdam asigi mihutni miyamgi damak kholau laufam thoi nakhoi lengak logi tawgadaba policy adusu miyamda khangan pam thoi hauju oidiba phiba masina mitop singi lal asilo singadaba natabana naramdam asigi mipum khudimangna makha dana iramdamge ngamkai amade aikhoi miyam singbo ngak chenaba thabak letana paikhatpa mathau tarakle haide makha tarapa pawda government gi school singna tamliba mahairoi singi pifam thopa school uniform hauju phawa pithoktana leire Manipur lengak sasan gi thabak toramba BJP gi lengak matamda school phagal hansi haiba khongtam paikhalamlaba adu hauju fel oibaga samanare masigi mayek senglaba khudamde government gi school singda mahai tamliba mahairoi singda pifam thokpa school uniform adu hauju phawa piba ngamdaba asina oire athuba matamda lengak ki school da tamliba mahairoi singi school uniform pithopiyo haine state award oidiba huyam priyobatra singana phongdorakle Pausi esiga wari sanaba matamda state award hoyam piropatra na phongdorakpagi matung inade sahi gi oina ZEO zone singi khutangda mairoi sigi oina government school da piba uniform piyol singzat liba sahi lesing aniga subna kunga mangage masta loigadaba fawba school tamjariba mahairoi angang singda piba ngamdaba asi khwaidigi lebak thiba amane haina phongdorakke mahangna makhata na phongdorakkibagi matung inade Handak sahi lising aniga sumna kunga mangagi oina academic session ase January 13 dagi haunaba education director na thokiba notification gi matung ina mahairoi sing school kadna sahi asigi first periodic fawba school singda pangthoknaba hauna khrabani government school singda mahitamba haiba simaktasu Pijol ani suna fawba thamba ngamjadaba lairaba mama mapa singi macha masu singna ayambani
Hena nungaithribadi nongna emission tawduna mahai tamjaba angangsingde laijaba mayumgi phijol setuna school kanarakli lonina mamang sahida uniform phangkiba angangsingna uniform selage school kanarakpada phijol manadabadagi mahairoisinggi marakta maring mala hanba haibadu oihalle haire mahangna makhata na hai mahang masamang lengaki thabaktige pothadringai matamda machagumna pikliba mahairoisingna kaidongai school uniform pirakadagi hana yamna toina masamakta hangjarambani aduna lengaki mari leinaba education department na athuba matamda lengaki school singda tamleba mahairoi singi pifam thopa school uniform athuba matamda pithopiyu uniform piba matamda ka hena pikpa size da piba na sijinaba yadana school singda mangduna taatuna leibagi mahuta school singda mangjongna survey chatuna mahairoi angang singi mawong matau sabaning thina yenglaba matungda Sunaba maungda school uniform sing pibiyu haina su phongdokhi makatarak poina pauniko pause degi maru eba pau khara khangasaraka miyamda khudo tamjage Prime Minister PM Narendra Modi aside Picnic Minister oiduna leire MP Baiko India gi Prime Minister Narendra Modi malemgi leba kayada koina chatle aduba hauji irang mayok nariba Manipur da ringasi phawba chatre Prime Minister haibasi asambida PM haibani aduba akhoigi India gi Prime Minister aside Picnic Minister oiduna leire haina Rajya Sabha gi MP Baiko na Parliament haikre Tamil Nadu dagi MDMK gi MP oina lakhiba Baiko na makhata na haikibada Prime Minister asi India gi oina crore jamgani fogine aduba Prime Minister na Malem gi lebak singdadi koina chatliba mase karamba karabagino natraga mahak Malem lebak pumgi Prime Minister oirabra karigidama misi mina mihami pungkaya tholiba Manipur dadi satriba marim karigino Ma Prime Minister ama oibagi mathau ningthina pangthokte Manipur asi India na tarabra han hangladuna MP Baiko na Manipur asi India na tarabra han hangkiba wafam adu unparliamentary oi maram aduna house ki proceeding da record tawre han speaker gi phamham da phamduna chair lawriba deputy speaker Sri Haribas na haike madude MP Baiko na unparliamentary haibasi karino MP gi thawng asina wafam asi phongdokpane haiba wafam house thamki Makatara papauda BSF na Churuchampur dagi masak khangdaba elege American sing Urkhul district ki litanggi akoibada tariba kuki khulsingda puraktuna thamjilamle NSCM Border Security Force BSF na Churuchampur dagi masak khangdaba elege American sing Urkhul district ki litanggi akoibada tariba kuki khulsingda puraktuna thamjilamle haina NSCM IM na maral sirakle Urkhul Times ki pau amagi matung inna Matam sangdagi Urkhul district ki manungda laiba molhang kuki village da hangliba kuki maintain singi camp da ngak senduna lairakkhibane machina takpadi BSF paramilitary forcing asi India gi border ngakpa amadi kuki maintain singa mari lainai haiba asine asi guma thong asi Indo Naga political conflict ki santi ki waroisin puraknaba haukiba kumjali singa masama pamaudraga taretege ceasefire tonguduna political dialogue chathariba NSCN da Sauna singnaba amade ikaiba pibani haide Manipur da India gi paramilitary forcing na kuki metan singda logistic amade material sing mateng pangduna lakli haibasi anoba amanate haukiba chaichali sing masama pamaudragi matamda Manipur lengangna kuki metan singbu yoktuna semduna NSCM ga thengnanaba honakhibani hiramasida Manipur police bu kuki metan singa mari yetnai haiba phongna khangnaba matam kharagi matungda khangnaraklagani Maramdi molhang kuki village lairiba kuki metan singda Manipur State Police na polam sing mating pangba laikhrei Assam Rifles asi kuki metan singa asob mari lainai haiba sidi khangnaduna lainaraba wafamne makhogi gari degi Kamjong district ki mafam singda amade atai district singda kuki metan sing puthau pusin tawi haiba se kangningai laitraba wafamne adobe NSM na di nakataba mafamda kaidonungda India gi wangbadagi elegi American sing India gi paramilitary forcing na pudaktuna thampham laite yasuya roi hane NSCM na phongdorakle makatarak poina panam pause degi marueba pau khara khangasaraka miyamda khudo tamjage Nongmei kapnaba Leppa Mathou tai hairubagi eihak meetei changjanaba hotnabagum maral sirakle Chairman Kokizo Council Ministry of Home Affairs MIC gi mihukangu amma Handak Churuchampur laktuna Manipur iranga mari lenina wadi sanabada mahaki maikedi gi matam ama hekta da khut thongnarakpa yabana phurup ani ki marakta
ꯈꯨꯠꯊꯣꯡꯅꯕ ꯂꯦꯞꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯔꯨꯕꯒꯤ ꯑꯩꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯩꯇꯩꯗ ꯆꯪꯖꯅꯕ ꯍꯣꯠꯅꯕ ꯑꯃꯒꯨꯝ ꯃꯔꯥꯜ ꯁꯤꯔꯛꯂꯦ ꯍꯥꯏꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ KJCꯒꯤ ꯆꯦꯌꯔꯃꯦꯟ ꯍꯦꯂꯤꯌꯥꯡ ꯊꯥꯡꯊꯪꯂꯦꯛꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ TSAꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯑꯦꯄ꯭ꯔꯤꯜ 4ꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ 2025ꯕꯨ ꯊꯨꯒꯥꯏꯅꯕ ꯀꯨꯀꯤ ꯏꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ MP ꯑꯁꯥꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯕꯨ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ TSA ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ TSAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯨꯗ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡ UKDA, KRA ꯑꯃꯁꯨꯡ KLA ꯂꯣꯏꯅꯅ ꯀꯨꯀꯤ MP ꯑꯁꯥꯝꯅ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯆꯅꯕ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯗꯨꯅ ꯗꯥꯏꯔꯦꯛꯇꯤꯕ ꯑꯁꯤꯃ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯃꯠꯄꯅꯤ, ꯃꯔꯨꯑꯣꯏꯅ ꯐ꯭रीडꯝ ꯑꯣꯐ ꯁ꯭ꯄꯤꯆ, ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯄꯤꯁꯐꯨꯜ ꯀꯣ ꯑꯦꯛꯁꯤꯁꯇꯦꯟꯁ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯔꯤ꯫